Maya mataram noksari loinana channel asina ngasi thaga chagadoriba video ase channel asina tha khudingi thagatuna lakpa aduguma video amani madudi Thawan tha je hokre ko handakti khara thengai tare habidi yen gi tha gi manung da thagat ke tawne adu ai je handak se mayang gi khwang mai yengbudo aduna maram oiraga kitang result pi bi kha theng bai tar ko mayang gi sum thaba amani sum laisalakpagi sequence am sum tawbunina mathang manau si sum kairak pasu yaw bai tar mi ju khara yamba aduna maram oiraga khara thaba kitang chen gi bai tar aduna aduma oiduna su Thawan tha hawraga su hai tare misi yam kan sangjandribunina akoina khangba yaba kari kari lebi ha do mayam khangmina saidana masi thagat charapani video se mieng taminarsi loinana hariba tha habidi Thawan tha je masida maroiba akoigi tha thaban hai tar ko kari mukha hana thamjige madudi Thawan tha gi mangani panba idai numita pakhangbagi mafamda masalibe ma thingnaw tabina changni phinibu numine numina sida lanthum sanalupa arangarak mingonda pithok haide haidana hairami habidi Thawan ge mangani panbasa masida akhoi ibito pakhangbagi mahaki mafamda masal thingnaw tabina changni phinibu numine habidi yamna akhoi khurumjaba numit oiduni afabo numit haitare aduna masanna dumain tawkhibido aduga mari lainana akhoina su haitare ibito pakhangbagi mafamda haitare ibito pakhangbagi khubamda akhoina satsaraga khurumjaba yaiko imungda de khoi ibdo pakham gi magi mafunje latrabanina thamdrabanina mahakti akhoi gi lam gi line haitare ko aduna maki leibi jaga haitare khoi kangla dabu obi ai ko puruk sobi dabu obi ai haitare adugum mafam amada khoi chasaraga ibdo pakhangbada akhoina changni phini ba akhoina lan gumba ni ba adugum da dum phagani haitare ko mangani panba numisini ko Thawan thagi aduna lagni ba mangani panba Thawan tha sida khoini ibdo pakhangba khurumada afabo ogini haidana samai thamjage aduga haidi ba Thawan tha ja masida afafata kari kari leibi habdo madum yengminarse mayam ayamana dum khangamani ko aigi Manipur Mirror gi page am leibani ko Manipur Mirror na dum thonjabani ko aduda so dum aina video di thagatri ko akhoi photo ma targa thagachagi gi isa photo yaujaraga haitare madudadi akoina chaika batana ba thasimake adugum gi matang thagala thamabane aduna aigi aduguma subscriber haitare aigi follower haitare adugum Facebook ta leiba singde dum ubiramagani ko aduga loinana YouTube ki oina ai hana changlaina sum thagacharakpani na masimasu thagataba yadaba haitare 2025 ke Thawan tha gi oina kari kari leiba gabdo myam jingminasi ahanbada thamjagadoribasi Thawan thagi oina chaikaba numit niko chaikaba numit ado mayam khangbiramagani ko chaikaba numit hairagadi karino haidana dum hangak pusudum yawe habidi phanadi ame video se sigi matang semi se dum khangdo pusudum yawrami haitare ko ado chaikaba numit se karino haiba matamda afabu numit ne icham chamna isam samna akoi miyoy amana kuthi panji yengtabida ai thaba ma tawninge dukan ama hangage natrag ai lariki hangangi lariki mingchan ba oibi ai ma tuition chatpigi han ba howi oibi ai pola chobam laininge gari ama laininge lam ama laininge yum ama saba hongninge chaika bana me khanbe ai yam lusan dabida adum mahi phangdoini adum dawga doini adu kana gumba nupi amana angang unaga dore numi afabam khallo haire doctor tanabadagi numi afabam khallo sideni sibuke manung sida mani matam pirani sibuke manung sida apam numi khallo hairani adugi matang duda khoina khanbam khangaktaba ko karam numi na phagadi ga khalak paitare aduda thami gi chaika bana mi sam sidigi dum khanbi ai angang unaba matamda masina kaidawi haba matamda angang adu hayeng poklaba matungda mayam marak tilakpa matamda mithoi mihenbo oigalli haidana hairameba ahlam singna kadai fawo su milali habidi akhoi chu haiba ngamde adu hairamme habiduni ko hairambaduni aina thamjarib singche hairamba iramba thamamba singduni aduna Thawan thagi oina chaikaba numise afabu numini afabu numisi khanbe ai kayamu phagi haba matamda hairiba numi asida phattaba Thawan tare khalo tanaba numit oisalle khalo adugumba chaikaba numit pu oiragadi phattabi dos punama koi haba masulai aduna aduki matik pha bai tare aduna chaikaba numise Thawan thagi oina sangol jen irai thangja Thursday Friday Saturday hairiba numit ohumchi chaikaba numini aduga hairiba tha asida tanaba numit afaba numit piragadi akhoina tanaba numit sudum habidi phattaba numit ama zum laibam theiko phattaba yam kana phattaba ama magi wanati mai magi sijina bagi makha poliko ado tanaba sisu akhoina phattaba rom sum launai ta tanaba numit taragadi akhoigi mapam sangna dabagumba adugum yawgali adigi pose arubama sobama laining hai taraga tanaba numit nungai ti kan haina sudum yawiko adigi thawai panbiji bama lawba sanama hui ma hangdong ma leire natraga yumdu pusale natraga mingon pitwe sigum basisu tawna deba tanaba numit taragada
ꯄꯣꯠ ꯆꯩ ꯌꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯤ ꯁꯥ ꯁꯟ ꯖꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯒꯅꯨ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤꯗ ꯀꯌꯥ ꯆꯪꯅꯗꯦꯀꯣ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯇꯠꯅꯕ ꯅꯨꯃꯤꯠꯁꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯖꯔꯨꯕ ꯃꯇꯝꯗ ꯑꯐꯕ ꯑꯃꯗꯤ ꯂꯧꯈꯠꯄ ꯌꯥꯕ ꯑꯃꯗꯤ ꯂꯩꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯔꯦ ꯌꯥꯝ ꯊꯤꯅ ꯅꯥꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯂꯥꯏꯌꯦꯡꯕꯗ ꯉꯝꯗꯕ ꯈꯣꯠꯇꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯔꯁꯤ ꯈꯔ ꯂꯨꯔꯦ ꯍꯥꯏꯔꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤ ꯊꯧ ꯇꯧꯔꯒꯗꯤ ꯐꯩ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯂꯩ ꯁꯤꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯌꯥꯝ ꯀꯟꯅ ꯀꯨꯞꯅ ꯈꯪꯕꯗꯤ ꯅꯠꯆꯗꯦ ꯑꯗꯣ ꯑꯈꯪ ꯑꯍꯩ ꯑꯗꯨꯝ ꯇꯥꯟꯅꯕꯤꯌꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯝ ꯂꯩꯔꯤꯗꯅ ꯑꯗꯣ ꯇꯠꯅꯕ ꯅꯨꯃꯤꯠꯁꯦ ꯊꯋꯥꯟ ꯊꯥꯒꯤ ꯑꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯁꯨꯡ ꯅꯤꯡꯊꯧꯀꯥꯕ ꯑꯅꯤ ꯑꯁꯤ ꯇꯠꯅꯕ ꯅꯨꯃꯤꯠꯅꯤ ꯃꯊꯪꯒꯤꯁꯤꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯄꯤꯌꯦꯕ ꯊꯥꯅ ꯂꯣꯏꯕ ꯊꯥꯅ ꯁꯤꯕ ꯃꯥꯏꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯤ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯌా ꯀꯟꯅ ꯍꯥꯏꯅꯗꯦꯀꯣ ꯑꯗꯣ ꯊꯥꯁꯤ ꯃꯥꯏꯀꯩ ꯍꯥꯏꯗꯅ ꯄꯤꯔꯝꯃꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯁꯦ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯊꯣꯛꯀꯗꯣꯔꯦ ꯑꯔꯥꯞꯄ ꯑꯃ ꯆꯠꯀꯗꯣꯔꯦ ꯂꯝ ꯑꯔꯥꯞꯄ ꯑꯃ ꯆꯠꯀꯗꯣꯔꯦ ꯑꯗꯨꯒꯨꯝꯕꯗ ꯊꯥꯁꯤ ꯃꯥꯏꯀꯩ ꯇꯥꯔꯒꯗꯤ ꯆꯠꯀꯅꯨ ꯈꯣꯠꯀꯅꯨꯅ ꯍꯥꯏꯅꯔꯝꯃꯤꯀꯣ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯁꯦ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯌꯥꯔꯦꯛꯅꯕ ꯆꯠꯈꯤꯕ ꯍꯥꯏꯕꯗꯤ ꯆꯠꯂꯨꯔꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯂꯦꯛꯇꯅ ꯈꯣꯠꯇꯅ ꯂꯩꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯣ ꯊꯥꯁꯤ ꯃꯥꯏꯀꯩ ꯇꯥꯔꯒꯗꯤ ꯐꯠꯇꯦ ꯍꯥꯏꯗꯅ ꯄꯤꯔꯝꯃꯦꯕ ꯊꯥ ꯈꯨꯗꯤꯡ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯍꯣꯡꯕ ꯅꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯊꯥꯁꯤ ꯃꯥꯏꯀꯩꯁꯦ ꯊꯋꯥꯟ ꯊꯥꯒꯤ ꯑꯣꯏꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯑꯁꯤ ꯊꯥꯁꯤ ꯃꯥꯏꯀꯩꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯅ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯅꯗꯨꯅ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯝꯖꯔꯝꯒꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯍꯩꯗꯕ ꯆꯤꯜꯍꯩꯗꯕꯒꯤ ꯃꯇꯥꯡꯅꯤꯀꯣ ꯆꯥꯍꯩꯗꯕ ꯆꯤꯜꯍꯩꯗꯕ ꯉꯁꯤꯒꯤ ꯃꯇꯝꯗ ꯀꯌꯥ ꯀꯟꯅ ꯉꯥꯡꯅꯗꯦ ꯀꯌꯥ ꯀꯟꯅ ꯈꯪꯅꯗꯦ ꯇꯧꯁꯨ ꯇꯧꯅꯗꯦ ꯉꯁꯤ ꯉꯥꯡꯅꯔꯤꯕꯁꯤꯗꯤ ꯍꯛꯆꯥꯡꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯑꯃꯅ ꯆꯤꯅꯤ ꯍꯦꯟꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯐꯦꯠꯀꯤ ꯁꯔꯨꯛ ꯍꯦꯜꯂꯛꯄ ꯈꯣꯠꯂꯛꯄ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯆꯤꯟꯖꯥꯛ ꯑꯗꯨ ꯃꯍꯥꯛꯅ ꯀꯛꯆꯕ ꯍꯦꯟꯖꯕ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯦꯟꯕ ꯊꯥꯎ ꯍꯦꯜꯂꯨ ꯀꯥꯏꯅ ꯍꯥꯏꯔꯒ ꯊꯨꯝ ꯌꯥꯝꯃꯤ ꯆꯥꯒꯅꯨ ꯈꯣꯠꯀꯅꯨ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅꯕ ꯅꯠꯇꯅ ꯆꯥꯍꯩꯗꯕ ꯆꯤꯜꯍꯩꯗꯕꯒꯤ ꯃꯇꯥꯡꯗ ꯀꯌꯥ ꯀꯟꯅ ꯈꯪꯅꯗꯦꯕ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯤ ꯆꯥꯍꯩꯗꯕ ꯆꯤꯜꯍꯩꯗꯕꯁꯦ ꯉꯥꯛꯇꯨꯅ ꯌꯥꯝ ꯊꯝꯃꯝꯃꯦꯕ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯆꯥꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛ ꯊꯝꯃꯝꯃꯦ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯆꯤꯟꯕ ꯌꯥꯗꯕ ꯂꯩ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯅ ꯊꯋꯥꯟ ꯊꯥꯒꯤ ꯑꯣꯏꯅ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯈꯔ ꯊꯝꯕꯤꯔꯝꯃꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯛꯂꯩ ꯄꯨꯜꯂꯩ ꯑꯃꯗꯤ ꯀꯧꯈꯥ ꯍꯥꯏꯔꯤꯕ ꯑꯍꯨꯝ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯥꯍꯩꯗꯦ ꯆꯥꯒꯅꯨ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤꯀꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯤꯜꯍꯩꯗꯕ ꯂꯩ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯃꯥꯡꯉꯩꯗ ꯂꯩ ꯆꯤꯟꯅꯔꯝꯃꯤ ꯉꯁꯤꯒꯤ ꯃꯇꯝꯗꯁꯨ ꯂꯩꯁꯦ ꯈꯔ ꯈꯛ ꯆꯤꯜꯂꯤꯀꯣ ꯂꯥꯏ ꯍꯔꯥꯎꯕꯒꯨꯝꯕꯗ ꯂꯩ ꯆꯤꯟꯅꯕ ꯅꯠꯇꯅ ꯌꯥꯝ ꯇꯣꯏꯅ ꯀꯩꯁꯨ ꯆꯤꯟꯅꯗꯦ ꯅꯨꯡꯇꯤꯒꯤ ꯆꯤꯟꯕ ꯀꯩꯁꯨ ꯌꯥꯎꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯥꯏꯅꯒꯤ ꯃꯇꯝꯗꯗꯤ ꯂꯩꯁꯤ ꯆꯤꯜꯂꯝꯃꯤ ꯂꯩꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯒꯤ ꯃꯅꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯔꯐ꯭ꯌꯨꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯄꯔꯐ꯭ꯌꯨꯝꯁꯦ ꯂꯩꯅꯔꯝꯕ ꯅꯠꯇꯦ ꯑꯗꯣ ꯂꯩꯁꯤꯅ ꯆꯤꯜꯂꯒ ꯃꯥꯒꯤ ꯃꯅꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯍꯟꯕ ꯍꯥꯏꯇꯥꯔꯦ ꯀꯕꯣꯛ ꯂꯩꯒꯨꯝꯕ ꯂꯩꯗꯅ ꯑꯩꯈꯣꯏ ꯇꯈꯦꯜ ꯂꯩꯒꯨꯝꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯍꯥꯎꯒꯨꯝꯕ ꯃꯅꯝ ꯅꯨꯡꯁꯤꯕꯁꯤ ꯆꯤꯜꯂꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯤꯅ ꯃꯁꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕꯁꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯪꯍꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯇꯧꯅꯗ꯭ꯔꯦ ꯂꯩ ꯆꯤꯟꯅꯕ ꯀꯌꯥ ꯌꯥꯎꯅꯗ꯭ꯔꯦꯕ ꯑꯗꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯆꯤꯟꯅꯔꯝꯕ ꯃꯔꯝꯅ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯆꯤꯟꯕ ꯌꯥꯗꯕ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯦꯕ ꯇꯧꯍꯩꯗꯦ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯋꯥꯟ ꯊꯥꯒꯤ ꯑꯣꯏꯅꯁꯨ ꯊꯝꯕꯤꯔꯝꯃꯤ ꯃꯗꯨꯗꯤ ꯊꯋꯥꯟ ꯊꯥꯗ ꯆꯤꯜꯍꯩꯗꯕ ꯂꯩ ꯑꯁꯤ ꯊꯔꯣ ꯑꯃꯁꯨꯡ ꯌꯦꯔꯨꯝ ꯂꯩ ꯍꯥꯏꯔꯤꯕ ꯑꯅꯤ ꯑꯁꯤ ꯆꯤꯜꯍꯩꯗꯦ ꯆꯤꯟꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯛꯃꯩ ꯆꯥꯛꯄ ꯊꯕꯥꯟ ꯃꯛꯃꯩ ꯆꯥꯛꯄ ꯊꯕꯥꯟꯁꯦ ꯃꯁꯤꯁꯨ ꯀꯌꯥ ꯀꯟꯅ ꯈꯪꯅꯗꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯒꯠꯄ ꯅꯠꯇꯅ ꯀꯌా ꯀꯟꯅ ꯎꯕ ꯐꯪꯗꯦ ꯃꯁꯤ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯑꯍꯜ ꯑꯃ ꯂꯩꯖꯩ ꯃꯍꯥꯛꯁꯤ ꯑꯃꯥꯏ ꯄꯤꯕꯥꯅꯤ ꯃꯤꯇꯩꯒꯤ ꯑꯗꯨꯒꯨꯝꯕ ꯑꯔꯨꯕ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯄꯥꯏꯈꯠꯆꯔꯤꯕ ꯉꯁꯤꯃ ꯑꯗꯨꯝ ꯆꯠꯆꯔꯤꯕ ꯑꯍꯜ ꯑꯃ ꯂꯩꯖꯩꯀꯣ ꯃꯍꯥꯛꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯃꯁꯤꯃ ꯑꯩꯅ ꯃꯌꯥꯝ ꯁꯨꯝ ꯈꯪꯍꯟꯖꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯔꯒ ꯃꯁꯤ ꯀꯥꯟꯅꯩꯗꯅꯀꯣ ꯑꯐꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯁꯨꯝ ꯄꯨꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯒ ꯐꯠꯇꯕ ꯀꯥꯟꯅꯗꯕꯁꯤꯡꯗꯨꯗꯤ ꯑꯩ ꯀꯌꯥ ꯀꯟꯅ ꯄꯨꯊꯣꯛꯆꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯕ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯌꯥꯝꯕ ꯅꯠꯇꯦꯗꯅꯀꯣ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯦ ꯆꯩ ꯀꯥꯕ ꯇꯠꯅꯕ ꯆꯥꯍꯩꯗꯕ ꯆꯤꯜꯍꯩꯗꯕ ꯊꯥꯁꯤ ꯃꯥꯏꯀꯩ ꯑꯗꯒꯤ ꯃꯛꯃꯩ ꯆꯥꯛꯄ ꯊꯕꯥꯟ ꯁꯤ ꯈꯪꯉ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯊꯕꯥꯟ ꯅꯠꯇ꯭ꯔꯒ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯂꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯕ ꯌꯥꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯊꯧꯔꯝꯒꯤ ꯃꯍꯩ ꯐꯪꯅꯕꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯖꯗꯣꯏꯅꯦꯕ ꯑꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯨꯔꯨꯝꯃꯒꯗꯤ ꯐꯩꯌꯦꯅ ꯍꯥꯏꯔꯝꯃꯒꯗꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯥꯛꯅ ꯆꯠꯅꯕ ꯑꯗꯨꯝ ꯌꯥꯏꯗꯅꯀꯣ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯧꯈꯠꯆꯕꯅꯦ ꯑꯗꯣ ꯃꯛꯃꯩ ꯆꯥꯛꯄ ꯊꯕꯥꯟꯁꯦ ꯑꯍꯟꯁꯤꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯕ ꯊꯕꯥꯟꯅꯦꯕ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯁꯤꯗ ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯀꯟꯅ ꯇꯧꯅꯗꯦꯕ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯃꯛꯃꯩ ꯆꯥꯛꯄ ꯊꯕꯥꯟ ꯇꯥꯔꯝꯃꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯅꯤ ꯄꯤ ꯑꯗꯨ ꯇꯥꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯁꯦ ꯑꯗꯨꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯇꯧꯒꯗꯕꯗ ꯃꯛꯃꯩ ꯆꯥꯛꯄ ꯊꯕꯥꯟ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯗꯨꯒꯤ ꯊꯧꯔꯝꯗꯣ ꯇꯧꯗꯦ ꯆꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯌꯦꯕ ꯀꯩꯒꯤꯅꯣꯗ ꯃꯗꯨ ꯇꯧꯔꯨꯔꯒ ꯏꯃꯨꯡꯗꯨꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯐꯔꯣꯏꯗꯕ ꯇꯨꯡꯗ ꯂꯥꯛꯀꯗꯕꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯍꯥꯛ ꯆꯠꯆꯗꯦ
ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯗꯦ ꯍꯥꯏꯗꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯖꯅ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤꯅ ꯑꯩꯍꯥꯛꯅꯁꯨ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯕ ꯐꯩ ꯍꯥꯏꯗꯅ ꯂꯧꯈꯠꯆꯕꯅꯤꯀꯣ ꯃꯪꯃꯩ ꯆꯥꯛꯄ ꯊꯕꯥꯟꯗ ꯑꯉꯥꯡ ꯎꯅꯕꯗ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯀꯟꯅ ꯐꯕ ꯑꯣꯏꯗꯕ ꯃꯁꯤꯡ ꯃꯔꯩ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯒꯜꯂꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯍꯨꯠ ꯅꯔꯦꯡ ꯇꯧꯔꯒꯗꯤ ꯇꯨꯔꯩ ꯑꯔꯩ ꯆꯦꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯁꯤꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯥꯎꯔꯒꯗꯤ ꯃꯇꯩ ꯃꯅꯥꯎ ꯀꯌꯥ ꯀꯟꯅ ꯃꯔꯤ ꯆꯠꯇꯕ ꯑꯅꯤꯁꯤꯃꯨꯡꯗ ꯑꯃ ꯈꯔ ꯊꯨꯅ ꯂꯩꯇꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯁꯥꯎꯅꯕꯒꯨꯝꯕ ꯈꯔ ꯊꯣꯛꯀꯜꯂꯤ ꯍꯥꯏꯗꯅ ꯄꯤꯔꯝꯃꯦꯕ ꯍꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ ꯍꯥꯏꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯪꯃꯩ ꯆꯥꯛꯄ ꯊꯕꯥꯟꯁꯦ ꯑꯩꯅꯁꯨ ꯂꯧꯈꯠꯇꯨꯅ ꯂꯥꯛꯆꯕꯅꯤ ꯊꯋꯥꯟ ꯊꯥꯒꯤ ꯑꯣꯏꯅ ꯃꯪꯃꯩ ꯆꯥꯛꯄ ꯊꯕꯥꯟ ꯑꯁꯤ 10ꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ 25ꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯅꯤ ꯑꯁꯤ ꯑꯣꯏꯀꯣ ꯑꯗꯨꯅ ꯁꯤ ꯑꯅꯤꯁꯤꯃ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯌꯥꯔꯤꯉꯩ ꯇꯧꯗꯕ ꯅꯨꯃꯤꯠꯁꯤ ꯈꯔ ꯆꯦꯛꯁꯤꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯗꯤ ꯑꯐꯕ ꯑꯣꯏꯗꯣꯏꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯟ ꯊꯥꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯃꯥꯡꯉꯩꯗꯒꯤ ꯊꯥ ꯈꯨꯗꯤꯡ ꯑꯣꯏꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯂꯥꯛꯆꯔꯒ ꯃꯌꯥꯝꯅ ꯁꯨꯝ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯂꯥꯛꯆꯕ ꯁꯤꯔꯤꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯥꯛꯆꯕ ꯑꯗꯣ ꯉꯁꯤꯁꯨ ꯊꯋꯥꯟ ꯊꯥꯒꯤ ꯑꯣꯏꯅ 2025 ꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯗꯅ ꯂꯧꯈꯠꯆꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯆꯩ ꯀꯥꯕ ꯇꯠꯅꯕ ꯊꯥꯁꯤ ꯃꯥꯏꯀꯩ ꯀꯣ ꯃꯪꯃꯩ ꯆꯥꯛꯄ ꯑꯗꯨꯒꯨꯝꯕ ꯆꯍꯤꯗ ꯂꯩꯗꯕ ꯃꯁꯤ ꯍꯣꯡꯕ ꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤꯀꯣ ꯃꯁꯤꯃ ꯃꯌꯥꯝꯗ ꯁꯨꯝ ꯑꯩ ꯀ꯭ꯂꯤꯌꯔ ꯇꯧꯖꯔꯝꯒꯦ ꯍꯥꯏꯕꯗꯤ ꯊꯋꯥꯟ ꯊꯥꯒꯤ ꯚꯤꯗꯤꯑꯣꯁ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯦꯕ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯒ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅ ꯑꯗꯨꯝ ꯔꯤꯖꯜꯗꯨꯅ ꯑꯗꯨꯝ ꯆꯠꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕꯁꯦ ꯃꯁꯤꯁꯨ ꯑꯗꯨꯝ ꯆꯍꯤ ꯀꯌꯥ ꯇꯨꯡꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯍꯣꯡꯉꯔꯣꯏꯗꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯈꯔ ꯂꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯥ 12ꯁꯦ ꯑꯌꯥꯝꯕ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯄꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯗꯤ ꯊꯤꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯈꯪꯗꯦ ꯁꯔꯆ ꯇꯧꯔꯒꯕꯨꯗꯤ ꯂꯣꯏ ꯊꯣꯛꯂꯛꯀꯅꯦꯕ ꯊꯋꯥꯟ ꯊꯥꯅ ꯊꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯦꯕ ꯏꯉꯦꯟ ꯊꯥ ꯊꯤꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯑꯗꯨꯒ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯜ ꯕꯇꯟ ꯑꯥꯏꯀꯣꯟ ꯅꯝꯃꯒ ꯂꯩꯖꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅꯤꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯊꯥꯒꯠꯆꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ